ngasi numida waram phongkiba tungan Manipuri sifungsingdigi maroibi I pausing miyamna thamjagi ahanbada Matangsegi Mars the Cancer Hospital leiragani CM Berena Cancer Hospital amadi government quarter sagalibasing yengsinkre State asida cancer layengna hospital ama linkhat pa haibsi sanglaba manglana mani haina Minister N Berena ngasi Imphal East-ki Porompata Karniko Sagaliba Cancer Hospital ki project site amadi new seconda government ki quarter sagaliba dugi yengsin khongsata phongdokre se Minister Berena Hai Cancer Hospital asi mathangsegi Mars ta miyamda kathoknaba lengna pandam thamli amadi haiki hospital asina state asigi mapana satuna cancer gi diagnosis amadi treatment gi thengnaramba khudongsadaba kohanbada mateng oiragani hospital asi PPP model da international organization ama oiriba Carnicos Healthcare ga loinana sabani haina makha taraduna machine mapung phana thabuk hobada CMHT PMJAY amadi government scheme singnasu khudong saba phangani new seconda sariba government gi quarter su mathang se gi Mars loisilaga naki kumja English ngani ga kunga mari gi mamangda block khara su saba loisinana ba pandam thamduna miyamna sijinagani mamangda housing quarter ama khaktamak leirambani hairaduna Hudkogi loan out haduna Z+6 sangsing maphamsida sagali masina loisilakpada thauksing quarters ki award pa mengkhat pa ngamgani haibagi thajaba phongdoki kongsar adura CM na Minister L Susindro Chief Secretary Dr Rajesh Kumar madi official sing loina khianisu pausna makhatana phongdorakli makasa tarak poina to papamna laita lairaba singi khusuman matlaga government employees singi tulopi dun lairabra Congress Lamdam sigi laita lairaba singi kusuman malaga government employees singi tolopi rabra haibigi lairiba singnaba kokalu haina MPCC na demand okre ngasi Manipur Pradesh Congress Committee na sinduna Congress bona pangtokpa pawgi miphamada MPCC gi spokesperson MD Ravi khana government ama lairi haibasi miyam tangdu laitana lehanba amadi yaiphanaba thabak tawbani MG Narega Congress ki government natamda laita lairaba singda senthok lambi piboina mai pakna hawdoktuna ek asigi makhara kana ba panganduna lakhibani BJP ki government state amadi center lairaba double engine ki government lairaba matam sida Manipura MG Narega si phibam tadre kumja English ngani ga kunga mathoi gi job card ki thabak subu singi pigadaba khusuma lupa crore satre ka yankai ga taruk center dagi sei sigi jun gi tang kun go humdoida state ta pirak khrawga ngasi November tha Europe phawbar pithok pangamdre sinmi singi khusuman pithok tabadagi ngasi economic blockade bangi ho government sina lakhan mani khusuman pithok piyo haiduna action mamang na PRI singna Khongjang Changsinduri laikre एक असगी मखार खुसुमन नुमित हुमनी की मनुंग पिथोक्तरबदि सारा तारा गवर्नमेंट हाबलगा पीगदबने हाइना हाइबा यावरिबने लेंगाना एमजी नरेगा ना लैता लाइरा सिंग द पीदिब कानबसिंग असि मुथनबा सिनगनो हाइखेनसु पाउसना फुंगदोरक्ली अतोपा पावमनो मतम कक्तब इकोनॉमिक ब्लॉकेट हंदोखरे एमजी नरेगा की फंड थादोक्तबबु यनिंगदबा फुंगदोक्तुना ऑल मणिपुर ट्राइबल डेवलपमेंट ग्रीवेंसेस फोरम AMTDGF na national highway anida ahing nungyari sathara ki matam kaktabe economic blockade handokre hiramasigi matang da all Manipur tribal development grievances forum ki vice president Psychoset Kipgana Fundorakpada National Highway number 2 Imphal Dimapur amadi National Highway number 37 Imphal Ziribam Lambida Satharamba Matam Kaktab economic blockade adu state government na district taraga taruki MG Narega gi lupa crore samaga yankai thadolagani amadi what hobo senpam sing kumja English ngani kungo humdoi gi January phawbada phase 9 na thadolagani haibgi thajaba pirakpadagi economic blockade asi handokpani phirep asi lobani AMTDGF ki phajin kiba executive members sing amadi blockade sakotpa sing condition amata yauduna thadokpirau executive members sing gi mathakta arrest warrant thokiba handokpiu blockade asisu MG Narega gi job card holder sing gi khanbiraga sakotpi khiba amadi mateng pangbi khiba singbu thagatpa phungdorakli atopa pawmana dengue na khwaidagi yamna naba sahi handaki sahi na oire dengue ngak thukna ba hotnaminasi S Ranjan State asida saliba sahi sina dengue na narakpa khwaidagi yamna naba sahi handaki sahi sina oire ngarang phawbada miyoi sahumga yankai gani pan positive oikhi kang marum kokpa yaba mafam sing lehaloi si haina health minister Dr Sapam Ranjana phungdokre wafam asi lamphel sanakaithil da leiba ma ki mayumna pangdokiba paumi singa unabagi thoramda phungdokibani paumi singa unaba adu da health department gi official kya saryaki paumi singda
Health Minister Dr. Sapam Ranjana hai ngarang phawbad state asida miyoi sahunga yankhai gi nipan dengue positive oikre masigi manungda miyoi nipan hospitalized tawri aduga miyoi ahum amana dengue laiset asina laikhidraba miyoi ahum adu Chuchampur Tengnopal amadi Bishnupur gi amamamne hauzu phawbad Tengnopal district miyoi samaga maudraga mapan dengue positive oiduna khwaidigi sokanba district oiri Imphal West miyoi kunthraga Taruk Imphal East miyoi nifugani thoi Chuchampur miyoi kunthraga nipan positive oikre digi hadoragli kang makhal ase ayuktagi numidang wairam phawbada sikpa kang makhal amane kang makhal ase yumda thamliba aruba isingda adumak masapui aduna yumda tungsinduna thamliba ising sang naina sindokpi mathoktai Syntax the yaw thakna sanaba aruba isingda phawba kang sina marum kokpi kodong saba leibanina section kang marum kokpa ya mafam sing lehandana bohonasi State asida kumza English nga taraga mapanda miyoi sahunga yankhai mapan dengue na nahan kiba aduna khwaidigi wang oiramani adu bahanda ki say sina masing hengalakli mafam gi oina kang marum kokpa hanba madi yum de sangduna awareness pi duna section tharak lokali loinana kang yamna sikpa mafamda fogging tawduna laingana kang na thonba laiset asibu lanting nasi miyamna su kang na thonba dengue laiset asidigi ngak thokna bo khona mina shaina sumagna makata na fongdokhiadi Atopa pao manamu praja miyam gi khanbiraga lenga ki wore phandok phiu Manipur lenga na yu sungma madi yonmi ki ayaba pi ki budu handu o haiduna Manipur lenga na loki pi yu legalize to ki badu gi mayokta ngasi nupi samas kada amadi malom apunba maira pai bilumna puna kusamna duna malom koithel sing wokat mi pham satakre ngasi gi wokat mi pham madu saruk ya ki bi nupi samas ki advisor khundrakum induna ha ki bida Yuna equiki kunai shibu laika tana manghali habisi miyamna khangnaraba wafamni adubu yugi athingba laina yugi ipakta miyai kyagi punsi kya pikhamna khrabani Manipur yu sunglaga mapalam thadokani hairabus praja miyamgi punsi da pirakadaba saitheng kayadu khanbiraga laukiba lenga ki warep adu athubu matamgi manungda handokpiyu haikenesu pausna makhatana fongdorakli Makhasa tarakpoina kangleipaki mera news tege topi ipausing khakongwa sarakana channel sigi mekedimu miyamna thamjagi Khetri taman street vendor gi maramna phungdoki wapam aranmani and beda Khoramba Kaithil Street Vendors Welfare Unions Imphalna Roadside Street Vendor Association gi president oibidana tana Imphal East ki upadakya oiriba Khetri mayum tamadibina temporary market street vendor sing hongjinbagi matangna media da ngangki wapam sing adu yamna mathong huktaba minamba wapam ni haina Khorambal Kaithil Street Vendor Welfare Union gi president oiribi and bedana ngasi Manipur press club da pangthupa pawgi mifam amada phongdokre mana permission da phongdoki bidi Imphal West ki ASP IMC gi official amadi mohut commissioner ga tanaraga temporary market street vendor sanghali haina tamana phongdoki basi minambani loinana Manipur lengakpu angawu sidunu street vendor sing da temporary market ke nauba kaithel sangasi sinnarabra haina tamadebi na phongdoki buwapam adusu mathong huktabu wapam ni haina phongdoki Mana makhatana permission da phongdokhibadi Manipur gi Chief Minister N Beren Mahut Minister Y Kemsan amadi mari lenaba authority na shaba loiraba kaithel sangasi lenga ki order amagi makhada imai bel singna sinabiba si hainingai leitana thagali adubu niyam sumna kaithel phamjaba isam jamjaba imai bel singda nungna phawo thomduna khanaba hawbusi lebak thibani hiramasigi matana mari lenaba lenga ki miyengsu sangbiyo haiki atopa paw manamo new kaithel manbida UCM ga Fishery Department ki kusamnaduna nomugi oiba fishery training program pangthokre United Committee Manipur UCM amadi Manipur lenga ki fishery department anina kusamnaduna paringnai na sataba chinjakta mipal tangdaba haibigi wakhalonda one day fishery training program and distribution of nursery fish haibisida nomugi oiba farmers training program ama New Kaithil Manvi Community Hall da pangthokre haina UCM gi secretary IPR laisemba lamabana press thokse role amana haidi Tharamadu receive guest oina Samongbi Manglem Hilaima Zilla Parishad member Yaru Bamdiar President oina UCM gi President Jai Chandra Konthojam guest of honor oina Laisramongbi Kainaton Laima Pradhan Moidang Pok GP na desk member oike aduga resource person oina fishery inspector Phandom Promila amadi Angom Momana Wangangki Thoramadu keynote period in UCM gi Secretary Generals NG Deba Maitai Naikibida nga haibisi Manipur gi oina yamna maru oina sangdaba yadraba sinja amani ipa epu singa haktaktagi ngasi phawa maru oina sakcha haijanaba madi thabak thoram kyara sijinari adubu luribidi iramdam gi nga si konadabadagi
ꯃꯄꯥꯟ ꯂꯝꯗꯒꯤ ꯉꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤ ꯊꯥꯗꯣꯛꯅꯕ ꯑꯩꯈꯣꯏꯅ ꯀꯣꯟꯅꯒꯗꯕ ꯉꯥꯒꯤ ꯆꯥꯡ ꯌꯦꯡꯗꯨꯅ ꯑꯅꯧꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯉꯥ ꯌꯣꯛꯄꯒꯤ ꯍꯩꯅꯕꯤ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯎꯄꯨꯒꯤ ꯉꯥ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯉꯥ ꯈꯛꯇ ꯁꯤꯖꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯇꯤꯛ ꯆꯥꯕ ꯄꯣꯂꯤꯁꯤ ꯁꯦꯝꯗꯨꯅ ꯂꯩꯉꯥꯛꯀꯤ ꯐꯤꯁꯔꯤ ꯐꯥꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄ ꯆꯪꯏ ꯂꯣꯏꯅꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕ ꯉꯥ ꯃꯈꯜꯁꯤꯡ ꯑꯗꯨ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯌꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯉꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯠꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯉꯥ ꯌꯥꯝꯅ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯅꯕ ꯉꯥꯃꯤꯁꯤꯡꯗ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯅꯖꯕꯅꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯉꯥꯃꯤ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯗ ꯀꯣꯟꯅꯕ ꯉꯥ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯇꯉꯥꯏꯐꯗꯕꯗꯒꯤ ꯊꯨꯝꯍꯤ ꯆꯦꯟꯕ ꯉꯥ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯥꯗ 50 ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯥꯃꯤꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯉꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯌꯧꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯡꯕ ꯁꯔꯦꯡ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯈꯥ ꯇꯥꯕꯗꯁꯨ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯉꯥꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯡꯁꯨ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯦꯟꯕ ꯄꯨꯊꯣꯛꯄ ꯇꯉꯥꯏꯐꯗꯦ ꯃꯁꯤꯇꯅ ꯃꯄꯥꯟ ꯂꯝꯒꯤ ꯉꯥ ꯂꯩꯕꯗ ꯆꯠꯂꯤꯕ ꯄꯩꯁꯥ ꯀꯌꯥ ꯑꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎꯅ ꯂꯨꯈ꯭ꯔꯥꯕꯤ ꯀꯨꯟꯗ ꯖꯤꯡꯒ ꯕꯟꯗꯜ ꯃꯉꯥ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯍꯤꯜꯁ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟꯒꯤ ꯃꯤꯅꯤꯁꯇꯔꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡꯗ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯀꯨꯟꯗ ꯖꯤꯡꯒ ꯕꯟꯗꯜ ꯃꯉꯥ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯖꯤꯡꯒ ꯕꯟꯗꯜ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯉꯧꯕꯨꯡ ꯚꯤꯂꯦꯖꯇꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 5 ꯇꯤ ꯈꯣꯝꯅꯣꯝꯖꯥꯡ ꯚꯤꯂꯦꯖꯇꯒꯤ ꯂꯨꯈ꯭ꯔꯥꯕꯤ 3 ꯑꯦꯁ ꯃꯣꯜꯖꯣꯏ ꯚꯤꯂꯦꯖꯇꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 1 ꯑꯦꯝ ꯆꯅꯧ ꯚꯤꯂꯦꯖꯇꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 1 ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7ꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 1 ꯒꯝꯅꯣꯡꯕꯦꯡ ꯃꯣꯔꯦꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 2 ꯖꯥꯂꯦꯟꯐꯥꯏ ꯄꯥꯔꯠ 3ꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 1 ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 1 ꯆꯕꯥꯡꯐꯥꯏꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 1 ꯅ꯭ꯌꯨ ꯃꯣꯔꯦꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 2 ꯂꯍꯥꯡ ꯀꯤꯁꯣꯏ ꯕꯦꯡ ꯃꯣꯔꯦꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 1 ꯂꯣꯏꯅꯅ ꯉꯝꯈꯥꯏ ꯕꯦꯡ ꯃꯣꯔꯦꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ 1 ꯍꯥꯏꯔꯤ ꯂꯨꯈ꯭ꯔꯥꯕꯤ ꯀꯨꯟ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯣꯀꯤꯞ ꯃꯁꯥꯃꯛꯅ ꯖꯤꯡꯒ ꯕꯟꯗꯜ ꯃꯉꯥ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯈꯨꯠꯁꯤꯟꯅꯈꯤ ꯂꯣꯏꯅꯅ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯁꯤꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯗꯁꯨ ꯃꯤꯅꯤꯁꯇꯔꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯣꯊꯔꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯅꯤꯁꯇꯔꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯣꯀꯤꯞꯄꯨ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤक ꯀꯟꯗꯤꯁꯟꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯦꯛꯆꯔ ꯄ꯭रोग्राम ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤक ꯀꯟꯗꯤꯁꯟ ꯑꯣꯐ ꯗꯤ ꯃꯩꯇꯩꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯂꯦꯛꯆꯔ ꯄ꯭रोग्राम ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯣꯔꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯦꯟꯇꯔ ꯐꯣꯔ ꯁ꯭ꯇꯗꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ exclusions and exclusive policy Manipur University na thakhai gi oina pangthokpa lecturer series ki saruk am oina pangthokpa lecturer program aduda Professor W Nabakumar CS SEI P ki Associate Professor Dr. T.S. Bharat amadi Thabal College ki Associate Professor Dr. L. Devendra Loinana CSSEI P Manipur University ki Director Professor E. Vijay Kumar Saryaki Professor W Nabakumar na moderator oina saruk yakiba lecturer aduda socio-economic condition of the Maitais of Manipur gi matana Professor Dr. T.S. Bharat amadi Professor Dr. N. Devendra na akhanaba wangang oina wangangki lecturer adu pangthokpu gi matangda CSSEIP gi Director Professor E. Vijay Kumar hai CSSEIP na tungan hiram singna thakhai yoina lecturer series program sataduna lakli masigi manungsana maitai singyoeba socio-economic condition gi matangda lecturer program asi pangthokpani state asida lairiba tungan furup singyoina su socio-economic condition gi matangda lecturer sing pangthokani lecturer asina maitai furup ki mamangna lairamba madi haujik oiriba socio-economic condition sing gi matangda nainagin haina su phongdokhiyari atopa pawamanamu DELED gi exam loikiba thamanga suraba phawa phal haidoktabana mahiroi singi punsi mangningai oire State Council of Education Research and Training SCERT na lawa Diploma in Elementary Education gi 2019-2021 gi taratruk suba base gi second year gi final exam asi haukiba April 19 gi May 8 phawba pangthokhraga ngasi phawba exam result haidoktana thambire haina exam yaukiba mahiroi singi academic career mangba yabagi akiba leire haina ngasi nungtul Manipur Press Club ta pawgi mifam a pangthoktuna exam thabada yaukiba mahiroi singna pawmi singna phongdokre
Exam thaba yaukhiba mahiroi manungda wangangloi oina moirangthem Goneshwari na paumishing phungtokibadi exam loikhiba tha manga muk phari haukiba October 19 da SERT gi joint director ga hakthingna unaduna exam result haidokpinaba wari sanaki madura November 3 phawgi manungda soidana exam gi phal lautholagani haina thajaba pirakhi adubu exam gi phal haidoraktabadagi ngasi SERT da salui maduda SERT gi mari lenaba official sina phongdorakpagi matungina SERT gi commissioner yauna secretariat meeting ma pangtokani masi loiraba matungda exam gi phal lauthokani haina thajaba pirakhi hairi mana makhatana phongdokhibidi exam gi phal tha manga suraba phawba haidoktana thambiba sina exam thakiba mahiroi singe career mangningai oire maduna diploma in elementary education DELED gi 2019-2021 gi tarataruk suba base gi second year gi final exam gi phal athubu matamda haidokpiu maduna trabadi dat ki exams nakshilakpa sina maramoiduna DELED gi exam haidoktabana mahiroi singda atuki matik sarangna bamadi leitadaba pokhale haikenesu pausina su phongdorakli makasa tarakpoina pandam pauksi dige topa maruibi pauksung myamna thamjaki SD gi Khongjang SDDCM na MLA Kunjakishor amadi imogi da thomjinduna memorandum pishinkhre mitai meite SDD sa sananaba demand maram chai Kunjakishor Manipur gi tunggi amuktang khantaraga SD gi matangda atopa phurup singna yetpigano SDDCM amadi mashigi apunba lup singna SD gi matangda MLA minister gi wakhalon launa basang shalapa Khongjang gi sarwa moina ngasi pasu SC gi MLA sapong Kunjakishor kiebagi yumda thomjinduna memorandum pishinkhre SDDCM gi thaumi singna MLA Kunjakishor digi thoroklaba matung Sagolban Kendra gi MLA RK imogida amuk thomsinki adubu MLA imodi leiramdabana atopa numit amada amuk tharakhi MLA Kunjakishor hai SDDCM na taliba demand sigi matangna maram charabada egi mekeri gi sel gi mating phawba pangjagi haikibani hiramasi gi matangda stakeholder singna wakal taminaba mathautai aigi maikedi gi de hiramasi gi matangda support tawjagani lenga ki maikedi gi CM Biren yauna puna phaminaraga thabak ton thona bo honagani loinana issue asigi matangda laikhai ma tana bo hona minasi masigi damak mapu da thomina saiki memory na pishin maduru saru gya ki SDDCM gi youth wing gi convener namairakpum edition hai SDDCM na sangsilakko tongan tuan bo Khongjang miyamna khangle Khongjang asi saruk am oina minister taruk ki maphamda sangduna makoi gi wakhalon laukhukraba matung ngasi MLA Kunjakishor sanglakpani maki maikedi demand asi maram sai haina su phongdorakre mitei meite SD lista yaunaba haiba demand asi phangani thajai thajaraga su Khongjang asi hanmalitana sangsingani makhatana MLA minister singida sangduna memorandum pishinbasu leploi amasum makhatana su makhal makha kai Khongjang sangsinana basu sem saduna rayi miyamna sagutpina ba apil tawki mitai meite SD demand sanba haibisi phurup amakaki nati Manipur khunda minariba phurup punamakini akhoi khunda minariba phurup singna muna khanthamina ba mathoktai loinana mitai meite na SD lista sanna ba honabada yetliba singna yetana ba hona haningi SD lista salhaudrabadi mitai meite nongmari soidana mutkibiyai loinana phurup punamak laifam lerakta biyai mitomno khudum sankibiyai maduna Khongjang asida ayet apan pibigano haikenasu pausn makhatana su phongdorakli atopa pawamanamo Manipura thabak supham nongpham khangdana laidiba miyamgi matangna union minister unaduna pukhalamle tombi Sibasana gi president M Tombi na ngarang Delhi de satuna union minister Narayan Taturani unaduna Manipura laidik hairaga thabak supham khangdana kangaunariba kyagi matangna pukhalamle haina Tombi na phongdorakli Tombi na telephone gi khuthangda phongdorakpagi matungina hiramasi gi matangna union minister na kupna yengsinge hairabaga loinana union minister thasi gi kunna Manipur laklabay kariguma mahna laklabadi Manipur gi Loktak Lake atai tourist amadi small scale gi tawi yabasing tawmina seraki Manipur thabak phangdaba naha singna tawpham khangdana nisa saduna mangkhigdaba sigi matangna pukharaduna makhoibo asumba afaba lambida puranaba wafam singthamki loinana atai center gi lusingba kaya su unanaba honari Narayan Tatugi wakhalon tasingna thagatli hainasu pausna makhatana su palakli atopa pawamanamo hais AC gi ayaba yauduna thokpu notification satnaba yaroi Manipur lenga ki mari lenaba department na Technopol Sandel Kangpokpi amadi Chuchampur district ki peripheral area sing sokpa mari Kangpokpi dagi Imphal East district pawada reserve forest manga yohonana ba thokiba notification gi mari lenana Koki student organization KSO general headquarter na yaning da phungdorakli
KSO General Headquarter की Department of Information and Publicity न थोपा सिरोल अमदा Indian Constitution की Article 371 की मखाद हिल एरिया कमिटी की हाइस एसी अमदी डिस्ट्रिक्ट काउंसिल सिंग असि स्टेट असि की हिल एरिया सिंग की एडमिनिस्ट्रेशन की ओइबा तोंगान मी स्कीम अमगी मखादा मासागी शक्ति एदु पिरि हाइस एसी की अयाब याउदना थोपो मखल खुदिमा की नोटिफिकेशन सिंग आइन की वांगदा लेबा मदी हिरम खुदिमकता सतनबा सुया यारोइदबा अमनि हाइरि सेरलादुना मखा तारादुना स्टेट लेंगाना हिल एरिया सिंगमरी लेनब इशू खुदिमकता हिल एरिया कमिटी बु नथाइदुना सत्प यारोइ मरमसना डिप्यूटी कमिश्नर की लेवल नत्रगना सब डिप्यूटी कमिश्नर नत्रगा डिविजनल फॉरेस्ट ऑफिसर की लेवल द थोप नोटिफिकेशन सनब यारोइ लोइना मदु आइन की वांगदा लेबनि हाइना लौगन हाइरि हाइस एसी की माइकैदिगिसु मखोई एडमिनिस्ट्रेशन मतमसाना सिचुएशन कंट्रोल तौनबा मदी थेंग थबक तौदना मथौ ताबा थबक लौखनबा KSO General Headquarter की माइकैदिगी मखातानासु तक्सिलकली हाइनासु पाउसना पलकली अतोपा पाव मनम कक्सिंग सब डिवीजन की जुरिडिक्शन द संदेल अमसुम टेक्नोपाल थारिबिसिंग कक्सिंग की DC SDO पुलिस पर्सनल सिंग मुथतखरे नुमित तरानी की मनुंग कक्सिंग की DC SDO सस्पेंड तौदरबदी खोंगजंग संगसिलगनी कक्सिंग की SDO SDM ओख्रम संदारनी न सेसी की अक्टोबर 3 थोकिबा नोटिस अमगी मतुंग कक्सिंग सब डिवीजन की जुरिडिक्शन सिंगदा संदेल अमसुम टेक्नोपाल डिस्ट्रिक्ट थारिबिसिंग नुमित तरेनी की मनुंगदा लौथोकदबनी हाइना खंगनखिबगी मतुंगिना ngarang DC कक्सिंग सुमरजित सलाम अमसुम SDO कक्सिंग अनिना लुसिंगबा कांगबु अमना पुलिस पर्सनल सिंग लोइना लाक्तुना मुथतखरारि नकलमरमदा DC कक्सिंग अमसुम SDO कक्सिंग न सताखिबा थवंग अदुबु ट्राइबल राइट प्रोटेक्शन कमिटी संदेल and Tenapol district माइकैदि अकन ममोंग यानिंगदबा फोंदोपग लोइनना नुमित तरानी की मनुंग DC अमसुम SDO कक्सिंग सस्पेंड तौदरबदी खोंगजंग संगसिलगनि हाइना ngasi numitang molnoida pangthokpa pawmising unaba mada manipur lenga ki puning singsilakli pawmising unaba dura tribals writers protection committee sandel amadi Tenapol district ki vice president si rumthang matena phongdorakpada SDO कक्सिंग na sayesi ki October tarukta notice थोलकी notice अदुबु यानिंगदबा फोंदोपो ओइना मणिपुर लेंगा की CM लेटपा हॉकिप मिनिस्टर्स TN Hills SS Olis MLA 41 Sandel AC Commissioner of Revenue Department Government of Manipur Chief Conservators Department of Forest Government of Manipur amadi Deputy Commissioner of Kakching District Tenapol District Sandel District su memorandum amamam sayesi ki October 13 pisinki Tenapol District ki Singkhong sing the Kundari Basingi Kul sing a Simatam Kagi Mamanggi Hill Areas Village Authority Ekna recognized Tauduna Lakane. Kul sing a Sigi Kunja sing the Hill House Take Sakotorangi Sanpam sing Amadi Administrative Affairs Kudima Kul sing a Sina Hek Leda Kudigi Sandela Maritano Paul Deputy Commissioner Singdigi Panguna Lakne. Tambaki District Amatadigi Kudong Saba Pankivaletri, Kwaidigi Novo Mikok Tiba Masum Allocators. Rollers the Sukul sing a sea, Sandela Musum, Tenopal district Kimanung the lay happiness in Wapam sing Kanjaki, Mashi lay Nelananga sea, DC Kakching Musum SDO signboard Sandela Madi Tenopal Taba Mutalavasi, Manipura Kangluk Irang to one another sin many Hanalose. Maramasina, DC Musum SDO Kakching Mataka Langana action look at Pio Fundoki. Promising Unavadu Serugiakiba Tribal Writers Protection Committee, Sandel and Tenopal district President AK Maring the Fundorapada. Tenopal amasum Sandel district ki manungda laiba Molnoi area da ngarang DC Kakching amasum SDO Kakchinga Tenopal amasum Sandel tharambasing muthalam kiba thawong asi committee gi maikeri gi piendaba fauji makhoi gi thawong si makhatana hariba mafam asida sathanbigano ngasidagi numit tarani gi manung DC Kakching amasum SDO Kakching su suspend tabigadabani kariguma committee na haijariba si lengana tabidrabadi committee na makhal makha kayagi akanba khongjang kya sangsingani madura thokpa apapatagi teksa responsible manipur lengana pugadabani hainisu phongdorakhe hanisu pausna makhatarakli atopa paw madana mo thabak phangdribana hasingbu hen awaba pidiba karigino youth federation ngasi All India Youth Federation lusing musing Impal gi exchange office ta satuna Manipur lengana thabak kauri bising gi matang da yengsin basalubada thabak phangdriba thabak thiriba na ha sing da hena awaba pibigi thawong sathanama thingnarakhi mai masung matik sana hairaba na ha kya office asi da laktuna thabagi se sang thajinba lakiba singna signa sai na ngamdana tilama thingnakhi loisang asi gi manung da two wheeler gari khara than manatana atai gari sing di gate ki mapana thamanki
Sara adusu gari thazalabnina miyam satak sinda awa ki haina All India Youth Federation thadorok pasirol amana phungdorakli sirol sin hai loisangi gate ayamba lonsilaga thongnau gumbada form thajinbagi thabak chatharamba thengnaki sanglaba kiwodu matam kuina lepataki loinana sarakta nungsa marakta lepasataki Medical Departments, MSPD, Sale, amadi Police Department ki thabak sing lobagi form kaya marum thajinana bagi damak thabak thidibina ha singaduna awab kya du khangduna form thajinana ba khonauki All India Youth Federation Manipur gi mekaidi ki hainingudi asuk sokholaba matam sida kari gi damak thabak thidibina ha singbu wahalibano madik saba mahitam lurabasu thabak phangani haibi asamat udraba matam sida form sing thajilaga phangna bokhona jaribani sel thungi awab oirib na hangaktani mama mapagi mating digi hingna bokhona jaba ngaktani yug osi digital gi yugni haibadu loisang singna khangdriba karigino online thajin bagi khodong saba pidriba si karigi damakta no hangi maram aduna handak lawgodriba thabak singdagi hauna masa phaba mi khansi corruption yawtuba mi khanbiu leba si magul leba Kamasari putoksi thabak thiriba kangbunasu corruption da thabak sangani habu wakal thadoksi haina sirolosina su makhatana phongdorakli loisilak poina ten mapang khotanga mayamna thamjage ngasi status update on COVID-19 mayamna thamjage ngasi gwariba positivity rate si state si goina 2.1% ni habidi ngasi nauna miyoi ahum COVID-19 positive oiba thengnarakle aduga apun boina miyoi chamaga nifugani thoina nauna covid test tawhi aduga miyoi amata lekhitabagi claim lakte ngasi nauna COVID-19 positive oide hariba miyoi ahum asi amana Bisnupur dagini aduga amana Imphal East dagini aduga atopa mana Thawal dagini hainasu ngasi status update on COVID-19 su makhatana su report tarakli aduga hausiko inadi myam paw sisu matang ase lusinjarage masu myam puna anoba update ngaminasi haina sinel sigi mekedi gi myang famna thamjari